ꯊꯣꯏ ꯑꯣ ꯊꯣꯏ ꯇꯥꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯅꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕ ꯄꯥꯎꯁꯤꯕꯣ ꯀꯞꯄꯒ ꯀꯩꯅꯣꯅꯦ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯂꯥꯎꯅꯦ ꯁꯤꯗ ꯅꯦꯠꯋꯥꯛꯅꯒ ꯌꯥꯗꯕꯅꯦ ꯒꯥꯔꯤ ꯃꯈꯣꯟ ꯃꯌꯥꯝꯗꯨꯒ ꯑꯩꯁꯦ ꯐꯖꯅ ꯁꯦꯡꯅ ꯇꯥꯗ꯭ꯔꯤꯕ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅ ꯍꯣꯕꯦ ꯆꯦꯜꯂꯛꯄꯗ ꯄꯣꯠ ꯆꯩ ꯂꯣꯏ ꯍꯨꯟꯇꯣꯛꯑꯝꯃꯦ ꯗꯨꯀꯥꯟꯗ ꯐꯔꯦ ꯇꯥꯕ꯭ꯔꯣ ꯊꯣꯏ ꯑꯝꯇ ꯂꯥꯛꯑꯣꯃꯤ ꯅꯪꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯗꯣ ꯑꯃꯨꯛꯇ ꯇꯝꯃꯨ ꯂꯥꯎꯅꯦ ꯅꯃꯥꯁꯨ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯤꯍꯨꯟ ꯌꯥꯎꯗꯒꯩ ꯆꯦꯜꯂꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯀꯞꯄ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣꯅ ꯃꯔꯣꯟ ꯃꯔꯤꯗꯨꯁꯨ ꯂꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯩꯁꯦ ꯑꯃꯗ ꯇꯥꯗꯤꯅꯦ ꯌꯦꯡꯅꯤꯁꯦ ꯏꯆꯥ ꯅꯥꯎꯕꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯁꯦ ꯀꯅꯥꯃꯠꯇ ꯍꯦꯛ ꯈꯨꯝꯃꯛꯇꯦꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯤꯕꯣ ꯊꯣꯏ ꯊꯕꯥ ꯑꯁ ꯑꯃꯠꯇ ꯈꯨꯝꯃꯛꯇꯦꯅꯦ ꯊꯣꯏꯗꯨꯕꯨ ꯃꯥꯏ ꯀꯥꯗꯒ ꯂꯩꯇꯕ ꯖꯥꯠꯂꯥꯅꯦ ꯑꯩ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯍꯩꯃꯥ ꯁꯤꯗꯁꯨ ꯂꯩꯇꯦꯅꯦ ꯀꯗꯥꯏꯗꯅꯣꯕ ꯃꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯁꯤꯕꯣ ꯑꯁ ꯑꯩꯗꯤꯅꯦ ꯃꯊꯥꯒꯗꯤ ꯎꯪꯉꯦꯗ ꯐꯣꯟꯅ ꯃꯔꯣꯟ ꯑꯃ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕꯅꯦ ꯅꯣꯡ ꯆꯨꯕꯒꯤ ꯑꯁ ꯑꯩꯗꯤ ꯀꯗꯥꯏꯗ ꯍꯪꯉꯨꯅꯤ ꯁꯤꯗꯤ ꯅꯠꯇꯦ ꯀꯩꯗꯧꯕꯒ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗꯦꯕ ꯏꯆꯥ ꯅꯥꯎꯕꯗꯣ ꯃꯁꯥꯕꯨꯗꯤ ꯉꯝꯍꯧꯗꯕꯅꯤ ꯑꯁ ꯑꯩ ꯏꯁꯥꯁꯦ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯉꯛꯇ꯭ꯔꯦꯗ ꯑꯩ ꯀꯅꯥꯗꯅꯣ ꯑꯝꯇ ꯍꯪꯉꯨꯈꯤꯒꯦ ꯒꯥꯔꯤ ꯈꯥꯝꯃꯤꯁꯦ ꯄꯥꯕꯨꯡ ꯍꯜꯂꯛꯑ ꯃꯥꯅꯦ ꯑꯩ ꯄꯥꯕꯨꯡꯒ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯦ ꯏꯁꯣꯔ ꯀꯔꯝꯕ ꯆꯩꯅꯥꯅꯣ ꯑꯩꯉꯣꯟꯗ ꯐꯪꯍꯜꯂꯤꯕ ꯑꯁꯤꯕꯨ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯁꯣꯔ ꯂꯧꯁꯟꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯂꯧꯁꯟꯕꯤꯔꯣ ꯏꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯀꯣꯛꯇ꯭ꯔꯤꯉꯩꯗ ꯑꯃ ꯑꯃꯨꯛ ꯑꯩ ꯀꯣꯛꯁꯦ ꯑꯩ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯗꯃꯛ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯂꯤꯕꯅꯣ ꯏꯁꯣꯔ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯈꯥꯡꯕ ꯉꯝꯗꯤꯌꯦ ꯍꯦ ꯏꯁꯣꯔ ꯅꯥꯎꯕꯕꯨ ꯀꯩꯝꯇ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯕ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯑꯩ ꯅꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ ꯄꯥꯕꯨꯡ ꯍꯧꯔꯒ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯅ ꯆꯠꯅꯕ ꯇꯧꯒꯦ ꯄꯥꯕꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯦꯕ ꯑꯩ ꯅꯥꯎꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯠꯅꯤꯡꯉꯦꯕ ꯄꯥꯕꯨꯡ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯦꯕ ꯄꯥꯕꯨꯡ ꯂꯥꯛꯑꯣꯕ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯦꯕ ꯑꯩ ꯅꯥꯎꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯠꯅꯤꯡꯉꯦꯕ ꯑꯩꯕꯨꯁꯨ ꯉꯥꯏꯔꯝꯒꯅꯤ ꯃꯥꯅ ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯦꯕ ꯏꯆꯥꯊꯣꯏ ꯅꯥꯎꯕꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯄꯥꯗꯅꯦ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯨꯛꯇꯗꯤ ꯇꯝꯃꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯕ ꯅꯥꯎꯕꯕꯨ ꯅꯃꯥꯒ ꯅꯥꯎꯕꯒꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯌꯨꯁꯦ ꯊꯣꯏ ꯏꯄꯥꯗꯅꯦ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯣ ꯅꯥꯎꯕꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩꯗꯧꯔꯒꯦꯕ ꯄꯥꯕꯨꯡ ꯏꯃꯥꯅꯅꯦ ꯅꯥꯎꯕꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯃꯥꯏ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯅꯦ ꯑꯗꯨꯒꯗꯤ ꯅꯥꯎꯕꯗꯣ ꯏꯃꯥꯅ ꯀꯧꯕꯗ ꯁꯨꯛꯈꯨꯝ ꯈꯨꯝꯃꯛꯇꯦ ꯍꯥꯏ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯥꯔꯒ ꯍꯤꯞꯄꯒ ꯂꯩꯔꯝꯃꯦꯅ ꯍꯥꯏ ꯑꯗꯨꯗꯒꯤ ꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯕꯗ ꯄꯥꯕꯨꯡꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯀꯀꯥ ꯆꯥꯎꯕꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯕꯅꯦ ꯄꯥꯕꯨꯡ ꯑꯩꯅ ꯄꯥꯕꯨꯡꯗ ꯈꯔ ꯍꯥꯏꯌꯣꯅ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕꯅꯦ ꯄꯥꯕꯨꯡ ꯂꯥꯛꯑꯣꯕ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦꯕ ꯄꯥꯕꯨꯡ ꯀꯩꯅꯣꯅꯦ ꯊꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯁ ꯐꯔꯦꯁꯦ ꯑꯗꯨꯗꯤꯅꯦ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯣꯏ ꯂꯣꯏꯁꯜꯂꯛꯑꯣ ꯄꯨꯕ ꯌꯥꯕꯒꯩ ꯅꯃꯥꯗꯣ ꯃꯊꯟꯗꯅꯦ ꯉꯥꯎꯔꯝꯃꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯆꯠꯂꯣ ꯊꯨꯔꯣ ꯂꯣꯏꯁꯜꯂꯨꯔꯣ ꯆꯠꯂꯣ ꯏꯄꯥ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯑꯝꯃꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯏꯃꯥꯅ ꯕ꯭ꯂꯥꯡꯀꯦꯠꯀ ꯐꯛꯀ ꯄꯨꯔꯛꯑꯣꯅ ꯍꯥꯏꯕꯅꯦ ꯃꯣꯟꯗꯤ ꯄꯨꯕ ꯇꯧꯍꯣꯏꯗꯦꯅ ꯍꯥꯏ ꯑꯗꯨꯅ ꯕ꯭ꯂꯥꯡꯀꯦꯠꯀ ꯐꯛꯀ ꯑꯗꯒꯤ ꯐ꯭ꯂꯥꯛꯁ ꯈꯔꯒ ꯄꯥꯏꯔꯛꯑꯒꯦ ꯄꯥꯕꯨꯡ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯄꯦꯛ ꯇꯧꯁꯜꯂꯨꯈꯤꯒꯦ ꯄꯥꯕꯨꯡ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯝꯃꯣ ꯑꯗꯨꯗꯤ ꯆꯥꯎꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯒꯦ ꯈꯟꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯃꯃꯥ ꯑꯩꯅ ꯍꯤꯡꯉꯤꯉꯩꯗ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗꯤ ꯑꯩꯅ ꯍꯤꯡꯉꯤꯕ ꯃꯈꯩ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯆꯥꯎꯕ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨꯗꯤ ꯀꯟꯕꯤꯌꯣ ꯆꯥꯎꯕ ꯑꯩꯒꯤ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯆꯥꯎꯕ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯕ ꯆꯥꯎꯕ ꯆꯠꯂꯣ ꯑꯝꯇ ꯍꯪꯉꯨꯆꯣꯕ ꯏꯇꯩꯃ ꯑꯝꯇ ꯇꯞꯊꯈꯣꯁꯦ ꯑꯩꯈꯣꯏ ꯑꯁꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨꯝꯇ ꯇꯧꯔꯣꯏꯁꯦ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛꯇ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯄꯒ ICUꯗ ꯄꯨꯁꯟꯈ꯭ꯔꯦ ꯑꯗꯣ ꯅꯥꯎꯕꯁꯦ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜꯁꯨ खर नेममे अदुगा पल्स रेटसु खर नेमबजाने अदुगा मसाजे BP लो यामना ओइरमेना हाय
khara chaba thakpada khara kaino tawra mane adu itema kaino tawraga dum gyan lakani hai ngatang ai minersi tema pakhat piganu ko khoi sam lei jidi tema zu ngatang potha bi wasida phamma ngatang Isado ngarang aingonda ima sakti saningde parotha oina hobiona hairambade aina parotha sasalabadi sakjaba yaroi haidada pizza khidabane Isado mamai bu yamna warau khrabane Nauba aina hingi base nakhoi ge dabaktane Nauba nang imabu thadok tu da kai tawdung da susat pa yaroi imana hingliba makaidi Isa singi matuna masuk ke tabal laite. Nauba nang imabu warau tu nak sakhin ko. Itema na namai tau le di kamai tau ne. Kamai tau si khosi gena tanaraga naubagi da makta ekhoi loina khonaraga loi dana. Khoi samna yidi itema na kedo bagi pungning wa doino. Tema harese doctor se thola pamale. Ai doctor ga kai no khara tanaru ki ge. Itema ngatang phambiram mo se daida. Tamusula ni na haibane itema ngatang phambiramko ai doctor warimda sajaruki aigi iphamdagi isabu munba ngamgodaba kanasu leite munba su yaroi karigumba mongi honaraklabasu aiga mayoknagani thawaise tharabasu thadokani aigi iphamdagi aigi isabu munbadi khak oithoktabani aigi cha nauba kaisu tawroi Mamai pamdagi kanana su setna pupa ngamoi aigi icha naubadi mamai inakta adum leigadabane as aidine moi babu hojikta da ikaira iba kainodo ibozo bagi nupi thabado mangonda ina handak thokribado angang magi khojin tharong yarungani kaitnaga ngangoriduga ngasi yoki khabar sida yaurei sida Aidi hojikta da ikai jari da idi amna Thodok to ragu hariba nupa duga ibe hariba nupi apha ubido madu duga gi khujin thorang oi bazani aduda magi nupa na khangakpadagi loina haidokpani hairine aduga karino ragu hariba nupa do thadu kholu gainaga paisa nusa khara pi bazani police nupa hanuba mada madu su thabak tatlena tai khabar sida irize Kangeda hojigi matamse moi babu yamna lureda tawdaba thabaktuda aina tawi kainaga yamna khang heinaga git kan namubodo moi babu hojikta da ikai jare ai kamaina mathang thengna badadi talleda mai konjana ba ai ngamdo malatre da moi babu tawni nangdi sono chubini na tawni ekhoi imung sida tawbagi hendokna mi imung du chatlaga nanga tawi dubu chumibra haibani da Asumaran yengna tabak tawbasi kayara khana aina mamangda su haigrami tawganu asumaran khangakanda ngangu chayu haidana kaya hana haibani yadine nang hojikti kari thoya nangna tawbana nangna phangbani adugane mibu hana phattane ekta ubase sisu phatte ko phatte na ngange haidaraga su khangaga ngango haibani da nangna khalibu nupido atombini aduduna thoiba thawdo khudimak phattaba khudimak se mangi khujin thawra ngaktani sineba natra aduni isana tawbadi isana dum phangbani ibe haibi hairiba nupido yengo masana tawruba phattabani na masadu jelda leire yengo ragu hairiba nupadu su jelda leire aduga nangna phattana khalamiba thaba hairiba nupidudi lalamdre aduni mi aje hanekta phattana uranga nganu ko adu oirasune moi babu madugi thaba haiba nupido madu madine sokno hei nungshije aina nungsibadi ngamdau mande mana atombi oina lai dubu maza nungsiba saduna laibani mana laibado lamdom mi hawdana laibani ne ai loina khangbazani nang hawra roina prapap laksili du udro aina di somda janupi laijase ibo sobda pi yena khalamane mabuk toki masa natraga su masigi masani na luna sana tawni dana adugi khalaga ibo sobda nuhong biye tawbane adubu nangore matagum hekta mana prapap laksandana awata pasari sari bane sukno enu shiredi masini bije yengune mase masibu kamaina ngangan doino haiba hojekta joina haigri ne base yare nangane nusiba mi kananta leroi yare ai sa kharthake saga dubu loigrabo
ꯅꯃꯧ ꯅꯨꯄꯤꯗ ꯑꯝꯇ ꯍꯪꯉꯣ ꯑꯩꯁꯦ ꯋꯥꯛꯀꯤꯡ ꯆꯠꯂꯨꯕꯒꯤꯅꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯆꯥ ꯒꯤꯂꯥꯁꯇꯨꯃ ꯊꯛꯑꯒꯅꯦ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯨꯒꯦ ꯆꯠꯂꯣ ꯑꯝꯇ ꯍꯪꯉꯨꯆꯣ ꯆꯠꯂꯣ ꯅꯣꯏꯒꯤ ꯋꯥ ꯉꯥꯡꯅꯕꯁꯤꯃ ꯑꯩ ꯆꯠꯂꯨꯅꯦ ꯍꯧꯒꯠꯂꯣꯅꯦ ꯍꯪꯉꯨꯆꯣꯅꯦ ꯑꯝꯇ 이때마 이때마수 젤기 하와이 통바 짜닝짜닝드나 레르미자 노이데 호렌디네 마하우 파자나 잉미나라시 하오바네 아묵아묵네 까드락 하나네 야마 눅시다 하이럭바니 하오바니다 좀 젤기 하와이 통바세 이때마 미에테나 디사 펑pon테네 아포이나 사리세 라이복 파크라포니 이때마 호렌디 헥다 푸다라시네 하 ꯖꯦꯜꯗ ꯏꯇꯦꯝꯃ ꯂꯥꯛꯄꯁꯦ ꯌꯥꯝ ꯐꯔꯦ ꯏꯇꯦꯝꯃ ꯑꯁ ꯀꯔꯥꯏꯗꯒꯤ ꯑꯍꯤꯡ ꯇꯨꯝꯕꯒꯅꯦ ꯉꯝꯄꯣꯟꯇꯦ ꯖꯦꯜ ꯃꯅꯨꯡꯁꯤꯗꯅꯦ ꯑꯍꯤꯡ ꯄꯨꯡ 12 ꯍꯦꯛ ꯇꯥꯕꯒꯅꯦ ꯀꯨꯗ꯭ꯔꯨꯛꯀ ꯀꯗ꯭ꯔꯥꯒꯅ ꯑꯃꯝꯕ ꯃꯔꯛꯁꯤꯗꯀꯣ ꯑꯁ ꯏꯇꯦꯝꯃ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦꯅꯦ ꯑꯗꯣ ꯐꯔꯦ ꯏꯇꯦꯝꯃꯁꯨ ꯂꯥꯛꯑꯕꯅꯤꯅꯅꯦ ꯈꯔ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯂꯥꯎꯅꯗꯅ ꯋꯥꯔꯤ ꯈꯔ ꯁꯥꯔꯒ ꯂꯦꯟꯕꯗꯤ ꯌꯥꯔꯅꯤ ꯃꯇꯝꯁꯦ ꯐꯔꯦ ꯏꯇꯦꯝꯃ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦꯗ ꯑꯗꯣ ꯏꯇꯦꯝꯃ ꯖꯦꯜ ꯃꯅꯨꯡꯁꯦ ꯕꯨꯠꯁꯨ ꯇꯝꯅꯩ ꯍꯥꯏꯔꯤꯅꯦ ꯇꯨ ꯑꯁꯤꯒꯤ ꯖꯦꯜ ꯅꯝꯕꯔ 117ꯁꯦ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯃꯦꯅ ꯍꯥꯏꯌꯦ ꯃꯗꯨꯅꯔ ꯈꯪꯗꯦ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯕꯨ ꯖꯦꯜꯁꯦ ꯏꯇꯦꯝꯃ ꯑꯗꯨꯅꯅꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯩ ꯑꯗꯨꯅ ꯏꯇꯦꯝꯃ ꯂꯥꯛꯏꯁꯦ ꯌꯥꯝꯅ ꯐꯔꯦ ꯏꯇꯦꯝꯃ ꯑꯩ ꯑꯍꯤꯡ ꯇꯨꯝꯃꯛꯇꯕ ꯀꯨꯏꯔꯕꯅꯤ ꯅꯨꯡꯊꯤꯟ ꯇꯨꯝꯃꯦꯕ ꯑꯩꯁꯦ ꯑꯗꯨ ꯏꯇꯦꯝꯃ ꯂꯥꯛꯑꯕꯅꯤꯅ ꯐꯔꯦ ꯍꯧꯖꯤꯛꯄꯨꯒꯤꯗꯤ ꯏꯇꯦꯝꯃꯁꯦ ꯏꯕꯥꯅꯤ ꯖꯦꯜ ꯃꯅꯨꯡꯁꯤꯗ ꯂꯩꯃꯤꯟꯅꯔꯦ ꯏꯇꯦꯝꯃꯒꯤꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯑꯗꯨꯝ ꯖꯦꯜ ꯑꯃ ꯁꯤꯜꯂꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤ ꯀꯥ ꯑꯃ 이때만 파래 호렌디 하와이 동부도 파자는 부더 미나라시 아두가네 와리 사사하던네 리에나시 마탐지 ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯍꯥ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕꯅꯦꯕ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯦ ꯅꯪꯅꯅꯦ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯊꯣꯛꯏꯕ ꯉꯥꯛꯇꯅꯦ ꯅꯪꯉꯣꯟꯗ ꯊꯕꯛꯁꯦ ꯁꯤꯟꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏ ꯈꯪꯉꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨꯁꯨ ꯏꯟꯊꯣꯛꯄꯤꯔꯛꯏꯕꯁꯦ ꯏꯟꯊꯣꯛꯄꯤꯔꯝꯃꯣꯏ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯒꯅꯤ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯦ ꯃꯁꯦ ꯅꯤꯁꯥ ꯆꯥꯕ ꯒꯨꯂꯤ ꯆꯥꯕ ꯐꯣꯔ ꯀꯥꯕ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯑꯁꯨꯛ ꯂꯨꯕ ꯊꯕꯛ ꯑꯃ ꯁꯤꯟꯅꯔꯨꯕꯁꯦ ꯑꯩꯅ ꯄꯪꯕꯅꯦ ꯑꯩꯅ ꯄꯪꯕꯗꯒꯤ ꯊꯣꯛꯈꯤꯕ ꯅꯪꯉꯣꯟꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯁꯤꯟꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏꯗꯕꯅꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯇꯤꯟ ꯁꯤꯠꯅꯔꯤꯕꯁꯦ ꯁꯤꯠꯅꯔꯝꯃꯣꯏꯗꯕꯅꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯅꯅꯕꯅ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨꯁꯨ ꯏꯟꯊꯣꯛꯄꯤꯔꯦ ꯅꯪꯗꯤ ꯄꯦꯜꯂꯝꯃꯅꯤ ꯍꯦꯔꯥ ꯏꯇꯩꯃ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯇꯩꯃꯅ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏꯅ ꯖꯦꯜꯗ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯗꯅ ꯃꯁꯤꯗ ꯀꯣꯛꯀ ꯀꯥꯏꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯇꯧꯔꯝꯃꯣꯏꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯅꯤꯅ 이때만은 칼리부 소이라거나 앵원나 다이나게 마이 빠가나 타갓게 지니네 시부 아니 또 게나 또 이러 봄나 먹세 마이끼리 이때만 토한방 학더니 봄나 먹시기 마루디 낭네 낭나 토한방 학더니 낭나 마름 오이라가 ngasi디 아이주 젤다 레이레드나 아두가 앵원나 다이스나게 가이주디 ꯑꯗꯨꯃꯥꯏꯅ ꯒꯥꯗꯤ ꯇꯧꯔꯛꯀꯅꯣ ꯏꯇꯦꯝꯃ ꯀꯣ ꯊꯕꯛꯁꯦ ꯇꯧꯔꯣꯅ ꯇꯧꯔꯦ ꯁꯣꯏꯔꯒꯅ ꯑꯩꯉꯣꯟꯗ ꯉꯥꯡꯒꯦꯗꯤ ꯀꯔꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯃꯌꯦꯛꯀꯤꯗꯤꯅꯦ ꯏꯇꯩꯃꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯇꯩꯃꯅ ꯁꯤ ꯊꯕꯛꯁꯦ ꯇꯧꯋꯣꯅ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯑꯝꯒꯗ꯭ꯔꯣ ꯑꯗꯣ ꯅꯪꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯊꯣꯛꯏꯕ ꯅꯠꯇ꯭ꯔꯣꯁꯦ ꯅꯪꯅ ꯆꯦꯛꯁꯤꯜꯂꯝꯃꯒꯗꯤ ꯀꯩꯗꯧꯕꯒꯤ ꯁꯨꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯅꯪꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯊꯣꯛꯏꯕ ꯉꯥꯛꯇꯅꯤ ꯑꯁꯨꯛ ꯂꯨꯕ ꯊꯕꯛ ꯑꯃ ꯇꯧꯗꯣꯔꯦ ꯍꯥꯏꯔꯒ ꯃꯁꯤꯗꯩꯁꯤꯗ ꯅꯤꯁꯥ ꯆꯥꯁꯟ ꯊꯛꯆꯟꯗꯅ ꯇꯧꯔꯒ ꯀꯗꯥꯏꯗꯒꯤ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦ ꯅꯪꯅ ꯉꯁꯤꯗꯤ ꯑꯩ ꯆꯣꯞꯄ ꯅꯪꯉꯦꯗꯅ ꯇꯥꯃꯣꯅꯁꯨ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯦꯗꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯥꯃꯣꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯤ ꯉꯝꯃꯔꯣꯏ ꯍꯦꯔꯥ ꯏꯇꯩꯃ ꯆꯦꯛꯁꯤꯟꯗꯕꯗꯤ ꯍꯥꯏꯅꯨꯗ ꯑꯩꯁꯨ ꯏꯇꯩꯃꯗ ꯃꯄꯥꯟꯗ ꯂꯩꯔꯝꯃꯣ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯈꯣꯠꯂꯣꯅ ꯑꯗꯨꯛ ꯐꯖꯅ ꯁꯤꯟꯅꯔꯝꯃꯤꯗꯨꯗꯤ ꯏꯇꯩꯃꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯁꯣꯝꯗ ꯄꯤꯔꯛꯇꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯁꯥꯅ ꯊꯣꯛꯄ ꯇꯥꯕꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯅꯤ ꯆꯪꯉꯤꯗꯣ ꯑꯗꯨꯕꯨ ꯏꯇꯩꯃꯅ ꯃꯤ ꯆꯪꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯄꯥꯎ ꯑꯃ ꯄꯤꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯣ ꯏꯇꯩꯃ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦꯗ ꯇꯥꯃꯣꯒꯤ ꯃꯅꯥꯛ ꯆꯪꯕ ꯉꯝꯗ꯭ꯔꯒꯅ ꯑꯩꯒ ꯑꯗꯨꯝ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯩꯅꯣ ꯔꯘꯨ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ
ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯣ ꯀꯥꯏꯅ ꯍꯥꯏꯁꯤꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯅꯪꯒꯤꯁꯤꯅ 이때마 헥다 하이라게고 그이더우르도이노다 이때마다 고이루라가 아이나 하이바디 이때마나 따모기 마나다 짱방 아모로이다바니나 이때마세 아이가 좀 punchi zuppagi oina leirasena haibani daitema aina itemase khanjarakpa yamna kuirabani tema itema da sum phongdokpa ngamdabagi leirabanida ado hojikti matam chu sare itema ai itema bu thamoi sengna su nungsiye kari buzigido nang ai je kai ning khali nang nang je kai ning khan ge ba khangde aishu